ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡꯗꯒꯤ ꯃꯦꯗꯥꯝ ꯎꯅꯖꯅꯕꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯩꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯜ ꯂꯥꯎꯊꯣꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ MLA BJP-ꯗꯒꯤ ꯀꯥꯈꯤꯕ MLA-ꯁꯤꯡꯁꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏ BJP-ꯗꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ MLA-ꯁꯤꯡꯗꯒꯤ ꯐꯣꯡꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯑꯦ ꯂꯤꯗꯔ BJP ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯃꯦꯗꯥꯝꯒꯤ ꯑꯣꯏꯕ ꯀꯔꯤ ꯔꯣꯜ ꯑꯦꯟ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯤꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯇꯥꯖꯒꯦꯅ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯍꯥꯟꯅ ꯍꯥꯏꯖꯒꯦ. ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯒꯤ MLA 8ꯇ BJP-ꯒꯤ 10ꯗ BJP-ꯒꯤ 8 ꯌꯥꯎꯔꯤꯁꯦ ꯑꯁꯤꯗꯤ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧ ꯍꯥꯏꯗꯅ ꯑꯉꯥꯡꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯒ ꯂꯣꯏ ꯂꯩꯔꯕꯅꯤ. ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯦꯛꯁꯟ ꯂꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯧꯗꯕ ꯃꯣꯏꯅ ꯂꯧꯕ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯕ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯇꯧꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯃꯦꯗꯤꯌꯥꯗꯁꯨ ꯌꯥꯝꯅ ꯍꯟꯖꯟꯅꯁꯨ ꯑꯗꯨꯝ ꯐꯣꯡꯈ꯭ꯔꯕꯅꯤ. ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯗꯣꯀꯨꯃꯦꯟ ꯂꯣꯏ ꯂꯩ. ꯃꯣꯏ ꯃꯊꯛꯇꯗꯤ ꯑꯦꯛꯁꯟ ꯂꯧ ꯍꯥꯏꯕꯗꯨꯗꯤ ꯀꯟꯅ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯗꯨꯝ ꯃꯦꯗꯥꯝꯅ ꯃꯃꯥꯡ ꯏꯟꯇꯔꯚ꯭ꯌꯨꯗꯗꯤ ꯑꯩꯈꯣꯏꯒꯤ BJP-ꯒꯤ MLA-ꯁꯤꯡꯗꯣ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯗ ꯑꯃ ꯌꯥꯎꯗꯦ ꯑꯗꯨꯒꯤ ꯑꯩ ꯍꯥꯏꯒꯦ ꯅꯣꯡꯉꯥꯟꯕꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯀꯣ BJP MLA 10 ꯍꯥꯏꯒꯅꯨ ꯍꯥꯏꯕꯁꯦ BJP 8 ꯈꯛꯇꯅꯤ. ꯑꯗꯩꯗꯨꯗ KPA 2 ꯌꯥꯎꯔꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯑꯗꯨꯗ ꯍꯥꯏꯔꯤꯗꯨꯗꯤ BJP MLA ꯌꯥꯎꯗꯦ ꯍꯥꯏꯕ BJP MLA 8 ꯌꯥꯎꯏ ꯁꯤꯗꯤ ꯑꯩꯅ ꯌꯥꯎꯗꯦ ꯍꯥꯏꯌꯥꯕ ꯄꯣꯠ ꯅꯠꯇꯦ. 10ꯗꯣ BJP MLA 10 ꯍꯥꯏꯕꯗꯨꯗ BJP MLA 10ꯗꯣ BJP MLA ꯉꯥꯛꯇ ꯍꯥꯏꯒꯅꯨ ꯍꯥꯏꯕꯅꯤ. ꯑꯩꯅ ꯍꯥꯏꯕꯗꯤ KPA 2 ꯌꯥꯎꯏ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯃ ꯌꯥꯎꯏ BJP 8 ꯌꯥꯎꯏ BJP 8ꯁꯤꯗꯤ ꯀ꯭ꯂꯤꯌꯔꯅꯤ ꯌꯥꯎꯗꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯃꯣꯏꯗ BJP 8 ꯀ꯭ꯂꯤꯌꯔ ꯌꯥꯎꯏ ꯍꯥꯏꯕꯁꯤꯡꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯅꯩ. ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯃꯦꯗꯥꯝꯅ ꯍꯟꯇꯛ ꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯅꯣꯠꯇꯨꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ MLA-ꯅ ꯑꯃꯨꯛ ꯄ꯭ꯔꯦꯁ ꯅꯣꯠ ꯊꯣꯛꯂꯛꯏꯁꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅꯕꯨꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯔꯛꯄ ꯃꯇꯝꯗ BJP-ꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯈ꯭ꯔꯦ. ꯑꯗꯩ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯐꯝ ꯅꯤꯁꯤꯀꯥꯟꯇꯅ ꯆꯤꯌꯔ ꯃꯥꯅ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯤꯒꯠꯂꯒ ꯑꯩꯈꯣꯏ MLA-ꯁꯤꯡꯁꯤꯗ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨꯗꯤ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯈꯪꯖꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯦꯗꯥꯝꯅ ꯑꯗꯨ ꯍꯥꯏꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯄꯤꯒꯗꯕꯅꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯦꯗꯥꯝ ꯂꯥꯎꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯎꯊꯣꯔꯛꯏꯅꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ BJP-ꯒꯤ MLA-ꯁꯤꯡꯁꯤꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯁꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔ ꯂꯩꯕꯤꯈꯤꯗꯣꯏꯔꯥ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯣꯏꯅꯗꯤ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯣꯡꯅ ꯀꯥꯜꯂꯤꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯔꯣꯏ ꯍꯥꯏꯗꯅ ꯋꯥꯁꯛꯅꯈꯤꯕ ꯍꯥꯏꯗꯤ ꯃꯦꯗꯥꯝꯗꯒꯤ ꯇꯤꯀꯦꯠ ꯂꯧꯔꯝꯗꯥꯏꯗ ꯋꯥꯁꯛꯈꯤꯕ ꯑꯗꯨꯗꯒꯤ BJP-ꯗꯒꯤ ꯇꯤꯀꯦꯠ ꯄꯥꯏꯔꯒ ꯀꯥꯔꯛꯑꯕ ꯃꯇꯨꯡꯗ MLA ꯑꯃ ꯑꯣꯏꯅ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯋꯥꯁꯛꯈꯤꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯗꯦꯀꯣꯔꯝꯗꯣ ꯊꯨꯒꯥꯏꯔꯕꯅꯤꯅ ꯏꯊꯤꯛꯁꯇꯣ ꯊꯨꯒꯥꯏꯔꯕꯅꯤꯅ ꯈꯨꯗꯛꯇ ꯃꯈꯣꯏꯁꯦ BJP-ꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯅ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯂꯣꯏꯔꯦꯕ. ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯗ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯅ MLA-ꯗꯤ ꯑꯩꯈꯣꯏꯅ MLA ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯂꯧꯕꯗꯤ ꯉꯝꯗꯦ. ꯁꯤꯅ ꯃꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯂꯥꯏꯟꯗ ꯒꯚꯔꯟꯃꯦꯟꯒꯤ ꯄꯣꯠꯇ ꯂꯥꯛꯄꯅꯤ. ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤꯗꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯒꯤꯗꯩꯗꯤ ꯇꯧꯈ꯭ꯔꯦꯕ ꯃꯣꯏꯗ ꯂꯣꯏꯅꯃꯛ ꯊꯥꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯇꯤ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯅ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ BJP-ꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯁꯔꯗꯥꯒ ꯑꯩꯈꯣꯏ ꯎꯅꯖꯅꯕ ꯉꯔꯥꯡꯗꯒꯤ ꯎꯅꯖꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯂꯧꯕꯤꯒꯗꯣꯏꯅꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯆꯍꯤ 35 ꯁꯨꯅ ꯍꯦꯟꯅ BJP-ꯒꯤꯗꯃꯛꯇ ꯋꯥꯛ ꯇꯧꯋꯦ ꯍꯥꯏꯕꯤꯔꯛꯑꯦ ꯃꯦꯗꯥꯝꯅ ꯍꯥꯏꯗꯤ ꯆꯍꯤ 30 ꯍꯦꯟꯅ ꯑꯩꯈꯣꯏ BJP-ꯒꯤꯗꯃꯛꯇ ꯋꯥꯛ ꯇꯧꯕꯤꯔꯦ. ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯃꯦꯗꯥꯝꯅ ꯀꯔꯝꯕ ꯁ꯭ꯇꯦꯞ ꯂꯧꯕꯤꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯦ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯦ. ꯆꯦ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯦ. ꯑꯗꯣ ꯊꯥꯔꯤꯕ ꯆꯦ ꯑꯁꯤ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯅ
ꯂꯧꯕꯤꯗ꯭ꯔꯦ ꯃꯦꯗꯥꯝ ꯃꯁꯥꯃꯛꯁꯨ ꯈꯪꯉꯦ ꯁꯦꯟꯇꯔ ꯂꯤꯗꯔꯅ ꯂꯧꯗ꯭ꯔꯦ ꯂꯧꯗꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯦꯛꯁꯟ ꯑꯝꯇ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯇꯦ ꯑꯗꯣ ꯁ꯭ꯇꯤꯜ ꯃꯃꯥꯡꯗ ꯂꯧꯔꯝꯗꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯗ ꯍꯣꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯛꯑꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯍꯌꯦꯡ ꯍꯪꯆꯤꯠ ꯉꯁꯤꯗꯒꯤ ꯍꯧꯔꯤꯕ ꯅꯕꯦꯝꯕꯔꯁꯤꯗ ꯂꯥꯟ ꯇꯧꯔꯅꯤꯅ ꯍꯥꯏꯔꯕꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯩꯈꯣꯏꯒꯤ ꯆꯦꯗꯣ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯣ ꯅꯩꯅꯔꯤꯕ ꯆꯦꯁꯤ ꯑꯩꯈꯣꯏ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯗꯕ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯤꯗꯔꯁꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯦꯗꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ MLAꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯍꯥꯏꯔꯒ ꯃꯣꯏꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤꯗꯃꯛꯇ ꯑꯦꯅꯤ ꯀꯟꯗꯤꯁꯟꯗ ꯃꯈꯣꯏꯗꯤ ꯂꯦꯞꯀꯅꯤꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯗꯤ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯃꯦꯗꯥꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡꯁꯤ ꯃꯦꯗꯥꯝꯅ ꯇꯧꯖꯔꯤꯕ ꯂꯧꯈꯠꯂꯤꯕ ꯁ꯭ꯇꯦꯞꯁꯤ ꯊꯧꯑꯣꯏꯔꯛꯇ꯭ꯔꯕꯅꯤꯅ ꯃꯦꯗꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ BJP ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯁꯤ ꯑꯩꯈꯣꯏ ꯃꯈा ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏꯕ ꯃꯁꯤ ꯁꯄꯣꯔꯠ ꯇꯧꯔꯔꯣꯏ ꯍꯥꯏꯗꯅ ꯃꯦꯗꯥꯝꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯕꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯍꯥꯏꯕ ꯑꯅꯤꯗꯨꯒꯤ ꯈꯜꯗ ꯑꯣꯟꯅꯒꯗꯕ ꯃꯇꯝꯗ ꯑꯣꯏꯕꯅꯤꯅ ꯀꯔꯝꯕ ꯈꯜꯗ ꯈꯟꯕꯤꯒꯗꯣꯏꯅꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ BJP ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤ ꯑꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ BJPꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯁꯦ ꯑꯦꯁ ꯑ ꯁ꯭ꯇꯦꯠ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯤꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯋꯥꯍꯪꯁꯤ ꯍꯪꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯅꯔꯨꯒꯨꯝꯁꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤꯅ ꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯥꯟ ꯑꯣꯏꯔꯦ ꯑꯗꯨ ꯊꯣꯛꯏꯕ ꯂꯥꯟꯁꯤꯅ ꯁꯦꯟꯇꯔꯗꯒꯤ ꯑꯩꯈꯣꯏ ꯏꯒꯅꯣꯔ ꯇꯧꯋꯦ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯃꯁꯥꯃꯛꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯁꯦꯟꯇꯔꯅ ꯏꯒꯅꯣꯔ ꯇꯧꯔꯦꯅ ꯍꯥꯏꯔꯒ ꯂꯩꯔꯕ ꯃꯊꯛꯁꯤꯗ ꯃꯈꯣꯏꯅꯁꯨ ꯁꯦꯟꯇꯔꯅ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯔꯒ ꯏꯟꯖꯟꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MLAꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯒꯗꯧꯅꯦꯅ ꯍꯥꯏꯕꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯅ ꯑꯗꯨ ꯍꯥꯏꯔꯤꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯍꯥꯏꯔꯒ ꯅꯕꯦꯝꯕꯔꯗ ꯂꯥꯟ ꯇꯧꯅꯤꯗꯅ ꯂꯥꯎꯊꯣꯔꯛꯄꯗꯒꯤ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯣꯏꯒꯤ ꯀꯨꯠꯁꯦ ꯅꯪꯅꯕ ꯑꯩꯈꯣꯏ ꯒꯤꯐ ꯍꯥꯏꯒꯗ꯭ꯔꯥ ꯉꯔꯥꯡꯗꯒꯤ ꯃꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯦ ꯍꯥꯠꯄ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯍꯥꯠꯄ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯁꯤ ꯍꯧꯔꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯤꯈꯤꯕ ꯑꯩꯈꯣꯏ ꯆꯦꯗꯣ ꯉꯥꯏꯔꯒ ꯂꯩꯔꯤ ꯃꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯦꯅ ꯈꯟꯖꯔꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯅ ꯄ꯭ꯔꯖꯥꯒ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁꯀ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒ ꯀꯔꯝꯕꯗ ꯆꯨꯁ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝꯅ ꯈꯪꯕꯤꯔꯣ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯤ ꯑꯩ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯈ꯭ꯔꯦ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯖꯦ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯦꯞꯐꯝ ꯊꯣꯛꯄ ꯂꯦꯞꯈ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯦꯞꯐꯝ ꯊꯣꯛꯄ ꯗꯤꯁꯤꯖꯟ ꯂꯦꯞꯄꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯈꯟꯅꯕ ꯃꯇꯝ ꯌꯧꯔꯦ ꯌꯨꯔꯣ ꯃꯅꯤꯄꯨꯔꯅ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯇꯝ ꯇꯥꯟꯖꯥ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯂꯧꯔꯛꯑꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯑꯔꯣꯏꯕ ꯂꯥꯟꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦꯅ ꯍꯥꯏꯔꯤꯕ ꯂꯥꯟꯁꯦ ꯂꯣꯏꯁꯟꯅꯕꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯇꯣ ꯂꯧꯃꯤꯟꯅꯔꯁꯦ ꯌꯨꯔꯣ ꯃꯅꯤꯄꯨꯔ ꯂꯥꯛꯄꯤꯔꯤꯕ ꯄ꯭ꯔꯦꯁ ꯃꯤडियाꯒꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯕꯨ ꯇꯥꯏꯈꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯃꯣꯔꯦꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯃ ꯂꯩꯈꯤꯗꯕꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯉꯔꯥꯡꯗꯒꯤ ꯁꯪꯖꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯅ ꯑꯍꯤꯡ ꯍꯟꯗꯕꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯁꯔꯗꯥꯔꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯣꯝꯖꯤꯟꯖꯈꯤ ꯅꯨꯡꯗꯥꯡ ꯊꯣꯝꯖꯤꯜꯂꯒ ꯃꯥꯒ ꯎꯅꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯔꯥꯡ ꯎꯅꯕ ꯐꯪꯗꯕꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯂꯦꯛꯑꯀꯥꯟꯗ ꯉꯁꯤ ꯑꯌꯨꯛ ꯎꯅꯖꯕꯅꯤ ꯎꯅꯖꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯉꯤꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯊꯥ 6 ꯁꯨꯖꯜꯂꯛꯑꯦ ꯊꯥ 6 ꯁꯨꯖꯜꯂꯛꯑꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ MLA 8ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯕꯤꯈ꯭ꯔꯦ ꯂꯧꯈ꯭ꯔꯤꯕ ꯑꯦꯛꯁꯟꯗꯣ ꯀꯗꯥꯏꯗ ꯌꯧꯈ꯭ꯔꯦꯅ ꯍꯪꯕ ꯃꯇꯝꯗ ꯊꯥꯈ꯭ꯔꯦꯅ ꯈꯨꯝꯃꯤ ꯊꯥꯈ꯭ꯔꯦ ꯃꯥꯒꯤꯗꯤ ꯂꯧꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏ ꯇꯧꯈ꯭ꯔꯦ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯈꯨꯝꯃꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯪꯕꯗ ꯑꯗꯨꯗꯤ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯊꯥ 6 ꯁꯨꯖꯜꯂꯛꯑꯦ ꯍꯧꯖꯤꯛ ꯀꯣ ꯑꯗꯨꯗ ꯁꯤꯗ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯑꯗꯣ ꯄꯥꯏꯈꯠꯂꯛꯇꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯈ꯭ꯔꯤꯕ ꯆꯦꯁꯤꯗ ꯊꯧꯑꯣꯏꯔꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇ BJPꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯁ꯭ꯇꯦꯟ ꯂꯧꯕꯤꯒꯗꯒꯦ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ
ꯃꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯟ ꯂꯩꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯟ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤ ꯈꯨꯗꯛꯇ ꯇꯥꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯈꯨꯗꯛꯇ ꯇꯥꯟꯊꯣꯛꯄꯤꯌꯨ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗꯒꯤ BJPꯗꯒꯤ ꯈꯨꯗꯛꯇ ꯇꯥꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯁꯤꯁꯨ ꯃꯥꯅ ꯑꯩꯈꯣꯏ ꯑꯩ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯠꯅꯒꯦꯗꯪ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯇꯤ ꯄꯤꯔꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯅ BJPꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯅꯤ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯔꯒꯗꯤ ꯂꯝ ꯍꯦꯜꯂꯤꯕ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ MLAꯁꯤꯡ ꯑꯁꯦ ꯃꯥꯅ ꯇꯥꯟꯊꯣꯛꯄ ꯌꯥꯒꯅꯤ ꯈꯜꯂꯨꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯃꯥꯗꯤ ꯀꯔꯤꯝ ꯉꯝꯃꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯎꯅꯕ ꯂꯥꯛꯄꯗ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯛꯄ ꯅꯟ ꯚꯥꯏꯂꯦꯟꯁ ꯑꯣꯏꯕ ꯈꯣꯡꯖꯪꯗ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯟꯅ ꯐꯣꯔꯁꯐꯨꯜꯂꯤ ꯇꯧꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯅꯦ ꯁꯥꯗꯥ ꯎꯅꯒꯦꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯃꯃꯤꯡꯒꯤ ꯄꯟꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕꯤꯔꯛꯏ ꯃꯣꯏꯅ ꯇꯧꯔꯒ ꯇꯥꯟꯊꯣꯛꯎ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗꯩꯗ ꯅꯣꯏꯅ ꯂꯦꯛꯑꯒ ꯎꯅꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗꯤ ꯑꯊꯤꯡꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯋꯥꯇꯔ ꯀꯦꯅꯟ ꯁꯤꯖꯤꯟꯅꯗꯅ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯑꯍꯤꯡꯁꯤꯡꯁꯤꯗ ꯌꯨꯠꯁꯤꯡꯁꯤꯗ ꯑꯃꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯟꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯗꯤ ꯂꯥꯟꯅ ꯂꯧꯖꯗꯦ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯄꯅꯤ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯗꯅꯕ ꯌꯥꯕ ꯊꯣꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯄꯤꯁꯟꯕꯤꯕꯁꯤꯁꯨ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯕꯨ ꯑꯣꯏꯁꯅꯨ ꯂꯨꯆꯤꯡꯕꯕꯨ ꯑꯣꯏꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯏꯅꯦ ꯁꯥꯗꯥꯒꯤ ꯃꯐꯝꯗꯗꯤ ꯆꯠꯊꯕꯤꯈ꯭ꯔꯦ ꯃꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯒꯦ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯃꯣꯏ ꯇꯔꯨꯛꯁꯦ ꯇꯥꯟꯊꯣꯛꯄ ꯉꯝꯗꯕꯅꯦ ꯍꯥꯏꯗꯤ ꯃꯣꯏ ꯇꯔꯦꯠ ꯀꯩꯅꯣꯒꯤ ꯀꯨꯀꯤꯒꯤ MLAꯁꯤꯡꯁꯦ ꯃꯥꯅ ꯀꯦꯟꯁꯦꯛꯁꯟ ꯂꯧꯕ ꯉꯝꯗꯕꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯑꯩꯈꯣꯏ ꯊꯝꯖꯈꯤꯕꯗꯣ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯈꯔ ꯂꯩ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯈꯔ ꯂꯩ ꯍꯥꯏ ꯑꯗꯨꯒꯤ ꯁ꯭ꯇꯦꯞꯇꯣ ꯃꯥꯒꯤꯗꯤ ꯊꯥꯐꯝ13 ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯃꯦ 14 ꯑꯗꯨꯋꯥꯏꯗꯒꯤ ꯂꯣꯏ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯝꯃꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅ ꯃꯦ 14 ꯊꯥꯈꯤꯕ ꯄꯣꯠꯇꯣ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯀꯗꯥꯏ ꯌꯧꯔꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯅ ꯂꯧꯈꯠꯂꯛꯇ꯭ꯔꯒꯗꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯊꯥꯖꯈ꯭ꯔꯤꯕ ꯄꯣꯠꯇꯣ ꯊꯧꯑꯣꯏꯕꯤꯔꯛꯇ꯭ꯔꯒꯗꯤ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯝ ꯉꯝꯃꯝꯗꯕ ꯍꯥꯏꯇꯥꯔꯦ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯄꯥꯋꯔꯂꯦꯁꯅꯦꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯁꯤꯗꯒꯤ ꯂꯧꯖꯔꯦ